Imis PAODAM tabiriba sungbu yimnam Anuradha Devine konana khurumsari. Housing maroiba PAODA Lengaka santige wari sanariba UNALF ke phajang ke baluchingba home condition yautana thadokadabane haiduna ngasi su mafam kyada protest athakre. Yangai humdolak suba kaksing local CPI ke conference pangthokre. Amasung Gujarat University ke hostel da nama solba ke wahuda sobe irang thokre. House of Pausanana Bizari. India Madi Manipur Lengaka Santige Wari Sanariba Yolo Pamini Lusenba UNALF Lusenba Home Pasan Kibaki Mayuta Pox Amadi Masibu Sogotba Lusingna Changsileba Kongzang Sagatuna Bisnopur Akoiba Apunba Loop Balna Sinduna Bisnopur Forest Geta Ngasi Miange Wakan Mipam Satakre Wakan Mipam Duda Bisnopur Nacho Kwashipai Kwezuman Taubul Naikong Nauso Pokpit na Chingba Bisnopur Amadi Akoibada Kunda Minariba Kurusenge Imagiana Sarugya K. Wakan Mipam Duda Pistok Tauriba Kadar Singh NIN Pavianing De Aikoi Santi Pami Pistoke Wanto Karino UNALF Baligi Hamenko Uhenbe Yaroi Haba Plekat Ke Association K. Wakan Mipam Baduda Sarugya Kibi Bal Uyement Wenge Vice President Wahengbam Punima Lemana Pundur Kibada Santigi Wari Sanadiba Yawlova Amage Kadasang Pazanba Ase Maram Chade Maram Maduna Lengak Asina Masana Kangna Pazankiba Kadar Home Condition Amata Yautana Tadura Kadamne Haike. Mama would be a coina, Manipurgi Mama would be a coina. Makal Maka Kayadi, Sibaya Babawi, Hawaii Kadopo Hambawi, Kunzangado, Sansalakani Habase, Nasi, Visnupur, Apoiba Apunbalu, Bal Nasinzatuna Jariba, Asidum Lava, Tana Asina, Kajari, Ningthokong Protection Committee na Sentuna Ningthokong Kaithelda ngase Wakan Mipam Sathakre Wakan Mipam Baduda Sarugya Kibi Ningthokong Protection Committee Women Winge President RK Tombisana na Pundur Kibada Santigi Wari Sariba Yawallup Amadi Kadar Singh Phajanba ase yaningde Phajan Kiba Kadar Home Condition Amata Yaudana Thadura Kadabane Kamaudana Kuke Narco Terrorist Singna Maiteda Landarapa Matamda Icha Singna Ireba ke Iramdam Ngaglebani Aduga Lan Manungda Lenganga Santige Warishu Saraba Lopa Amake Kadasang Pava Maram Sade Aduga NIN Chief Minister Amalena Lena Mioi Ahumbo Pava Haibasi State Asibu Ikaiba Bibani Maram Sina Thogleba Lanta Asige Waroishin Puruktriba Pauba MP election Pangtokpa Yaroi Pakriba Iza Ohum Tadroktiba Pauba Kongzang Halu Haiki. Magi Nungai the Tevan Chia the Pamna Labaneva. I call my baby Mayamna, Isai Sulay, but since you took the Southern Nangasi, Imalaba Manipur, Idam Kanana by Kungan and never told Pani, Atoba Matam the Tadora Kadavani, Canada Senate Chief Minister, I could give Sarbirendani, Ipani, and I Jari Basila Jabiragadi, Masanu Sibra, Sidabra, Ibado, and the election amongst the Kangagani I Wapanzi, Kamzadi. Moirang dasu Morang Apunba Maira Paibi Imal Lumna Pambaina Lusangba UNALF ke Kadar Home Phajangba Condition Yautana Thadokadabane Haina Fox Amadi Masiga Chaminariba Lupsangna Chathariba Kongzang Sagotuna Moirang Lamkai dasu ngasi Wakan Mipam Sathakre Moirang Apunba Maira Paibi Imalu ke President ke Padmo Secretary and Thaba Yauna Atei Thomi Sangka Amadi Masiga Chaminariba Lopkyage Imagiana Sarugyadana Pistoke Wahantok Lehelu, Pistoke Wahantok Kadino, Aikui Santi Pami, Pistok Tauriba Kadar Singh NIN Pavi Yaningde, Haiba Wakat Singh Thaba Plekate Kaya Season Aduna, Wakat Kongzang Adu Chathaki. Luchingba Home Phajang Kiba Yaning the Bapungtuna Kumbi Kendragi Kumbi Kaitel Kumbi Lamlong Kumbi Lai Sandong Kumbi Setupur Mayai Lekai Wangu Ahalop Mayai Lekai Makha Lekai Wangu Naudakong Makha Lekai Saitonda Kaitel Saitonda Hayai Kont Saitonda Awang Lekai Itai
Wapopi Ithai Damna Chingba Mapam Singda Masangyam Laba Maira Paibi Singna Chatakeba Wakat Khongzangka Aduda Peace Talk Taunariba Pambaina Lusingba UN Alepke Chepopa Army Yauna Miyoi Ahom Enayana Pazan Badagi Ngasi Pawa Thaduktana Leibi Yaningde Pakibasing Condition Amata Yaudana Atubada Thadukadabane Hibane Chingba Wapam Sing Sarugia Kibishing Pundonaki Nakalamuram the so Pamina Lusangba, UNT Alapke, Luchingba, Home Pazan Kiba, Yaning the Bapuntana Bisnapur District, Manung Chanba, Upopi, Kaitelda, Upopi Youth Development Club Amade Apunba Maira Paibi Lob, Upopina Sendunanga say Wakat Konsang Sinkre. Wakan Bipamba Aduda, Santiki Wari Saba, Wantok Le Hello, Pazan Kiba Kadar Ahom Atubada Thado O, Ngasiki Kongtangna, Tungi, Yumpamne Haina Thaba, Bleka Sing Sizinaki. Manipurgi oidiba phibam asida mekhal pangthopa ase democratic process ama oiroi India ki yaiphanaba Manipur kyang koina kadokane haina hanage social activist Sanayama allies arke megana phondokre ngasi apunba corridor gi malengi lumna sinduna sangbanaba khoriloi mingthonta amadi mithoi thagwal ga Mictolgi Manamatun Yentopakaloinana Kanta Kurajamna Iba Ima Haina Mington Balaidik Ama Manipur Dramatic United MDO Holder Pombagi Taranga Badilainana Arke Sanamana Pondo Kivene Taramaduda Apunba Korirolge Malingi Luke President Waikompa Amochomete Assistant Chief Engineer Kagok Pump Kamba Amadi Manipur State Kala Academy Awardee Dr. Lamabamb Gojendra Susaruaki. RK Sanamana High Manipur Ge House Odiba Pibamba Asida Awaban Nangduna Mishimina Kea Amatogli Mikal Pangtokpa Pangtoktaba Habudi Election Commission of India Lab Kadabani Adubo House Gladiba Manipur Gi Chinga Amadi Tamgi Pibamp Yanglurakadi Mikal Pangtokpa Democratic Process Odoi Luinana Yao Love Amana Piske Lambida Langa Nabahon Nabda Lengaka Pistoke Wadi Sanarapada Yaw Love Iho Adugi Manglipa Manglanda Adu Positive Ta Laklabati Apapa Oirakani Negative Oiraklabati Achoba Kurau Tangba Ama Oirakani Hairaduna Hausak Manipur Chatariba Land Loishin Bagi Madhodi India Government Ki Kutalai Haiki While the village in Mamanum the legal fencing to Yawe, the Queen of Africa, on that basis, fencing Sataka Hoide, I was declaring Manipur territory, sitting some 2,000 square kilometers away, Masi, coming to the game. The big question. I'm the Kowili, Mangre. But if you go in Jaguar, Perusumani with the politics. Okay, I'm going to enjoy that kind of Manipur, sacrifice of the questions for that. Taramaduga Mari Lainana Iba Kanta Kurai Jamna Pondorakpada Ima Haibase Makalayami Pokbiba Yokbiba Amadi Ekona Ladiba Sesu Imane Masawi Bisina Imabu Mirai Yade Haiba Wakalon de Pibaladika Madi Masidanatana Hauseki Janabi Oina Lakpadana Uriba Itake Irange Lamdasu Karam Makai Sapanaba Message Bibishu Yauri Ladigasina Lamdamba Sige Hogalak Leba Mama Lebakbo Nungsijaba Kiadaso Asobatona Ama Biba Ngamlagani Haiba Wapam Hondoki. Kaksingwadi Salam Lekai de Leba Kaksingwadi 1 number 3 Community Hall da Ngasi CPI Kaksing Local Council ge Yangkhai Humdoi Suba Local Conference Bang Thokre Ngasage Conference Aduda Hana Manipur Lengakta Minister Oiramba Aduga CPI National Executive Member Dr. M. Nara Hana Manipur Lengakta State Minister Oiramba T.S. Tomba Hana Manipur State Council CPI ge Secretary Oiramba Aduga Lakadariba Parliament Mekhalda in Manipur Parliamentary Constituency da CPI Mirep Oigadariba El Sutin Kumar Executive Member CPI Manipur State Council Thoirent Amasung Sangairaba CPI Ki Luchikpa Singh Y Dhanansoy Yambem Sauba MP Iboyaima Amasung Y Shaitana Tharumapusing Oina Saruyaki Taurangi Matangda Dr.
Narana Hai Malemda Manaba Kunai Ama Purang Nabagidamata Ladeba Communist Party Asige Wakalonta Aikona Kangminaba Matau Tai Manaba Kunai Amagidamata Mangzin Thana Jangsan Kraba Communist Ke Lengak Laikraba Lebak Singda Asuki Matik Chapal Lamzinda So Mangjang Thana Chakre Communist Party Aside Ngahaki Oiba Mikal Tengana Bagidamata Thorakpa Political Party Amasunate Aikona Masikangna Communist Party Ke Mapangal Kankanaba Honamini Sepundoke. Taranipan Suba Parliament Mikalda in a Manipur Parliamentary Constituency Mireb Oigadariba Sotin Komana Haikibada Manipur Toliba Landa Asida Mir Lishing Manga Henbana Masagi Mayum Makai Mai Tado Pikiduna Rally Camp Singda Wana Sangzapam Lautuna Lady Mir Jani Henbana Hatopi Kre Landa Asigi Mingda Santa Lengangna Sandranda Force Lising Humpo Hana Tazan Kre Santa Lengaka Asina Lan Asikambige Hyderabadi Nahandana Kampayarabani Center the Paliba Narendra Modi na Luching Liba Lengaka Asina Mapuchen Sena Landa Ase Kamnanaba Tabakamata Tautre Suspension of Operation Su Janeribakoki Militant Yauna Myanmar Dagisang Slapa People's Defense Force PDF Singa Punna Landa Ragliba Asida Center na Tadagliba Forcing Asinasu Land Kamdri Makoina Land Kamba Kuki Singna Nongmai Kaptarakpa Huda Kuki Singna Nongmai Kaptaraklaga Maitegi Kuna Ngaliba Singna Kuta Handuna Kablakpada Kuki Sing Soktanaba Ngakpage Maungda Adupak Ladiba Asi Central Ngaki Manungda Aron Batonka Ama Lay Haiba Asi Masana Taksarabane Lan Kambidaba BJP ki Lengaka Ase Amot Hanna Halaktanaba Ekoi Punna Warem Naraga BJP ki MP Amata Mai Pahandanaba Warem Narese Pondoke Itham Moirang Purengi Mathakta Laikom Chingda Nomagi Chara Nongkhan aduna nongka lengoi pektana leijaba maidei khunza singda bomba amade nomai yauna akanma maungda landarakpada JCB gari ani yauna thargari amakoki militant singna mai thadana manga khre haire Taudoka sing asinungtin pongka o makairom tarakpa matamdagi hauduna koki militant singna afaba makalgi khurlai sing sijanaduna landarapa horakbeni Taudoka aduda manang nakpada leidiba kuna ngakpa singna khota handuna nomai kapke Loinana Taudoka aduda Nakal Anige Maragda Aso Apand Nankibaki Paudi House of Pawge Oinadil Laitri Heidi. Kunai Masakolahanaba Honabada Mahiro Shingi Punsibo Asumba Lambida Lamzang Mato Tai Haina Manipur University Register Professor W. Chandrababuna Pondokre. Wapama Singachi Jingmairungda Leba Classic Randiki Imperial Hall the High Carriana. Sinduna Pangtokiba, Manipur Education and Career Conclave Ki, Taronga Marilena Napondokibene. Taromaduda Kanandebi Memorial School, Pangagi Principal, Ngangbam Gojendro, Kindergarten Montessori School, Tagyalge Founder, Dr. Fanisho Longzamp, Unigurus Ki, Chief Executive Officer, Rituras Goswami, Amati Desangi Education Secretary, Oinam Romesu Sarugaki. Professor Sandrababuna Hai Lamdam Asida Ladiba Mahiro Shimbo Mai Pakpa Wahenduna Lamdam Asi Sokotpagi Lamzenda Komang Sok Senaba Career Counseling as a Pangtoglibadi Mairoi Amana Masaga Sana Zaba Lambida Sangsenaba Makoigi Ahiba Simpam Kangdoktuna Garamba Career Line Ga Chanagani Haibatidopa Matautai Lamdam Masigi Akoibabki Pibampa Amati Awata Apaga Chanaba Career Opportunity Tidoktuna Hogalagliba Mahiro Shingda Kanaba Kia Panganduna Makoigi Tungi Punsi Semtuna Lamda Masi Chokot Pakunai Ama Ohenbada Achoba Mateng Pangmangamgani Amadi Public Policies Studies da Focus Pituna Lamdam Adu Sontharapadaki Kanmangamgani Public Policy Studies Course Asi Yamna Matautai Chokotwa Foreign Countries in the Public Policy Studies Tamba Hokiba Kuirabasu India Dadi Europe Kuidri Maramasina Career Counseling Conclave Asi Sinduna Lamda Masagitungi Yumbi Singda Gyantahanba Matutari Haiki. Recently, a few institutions have come up.
papers and subjects and streams of studies like public health. Okay, that is missing in our country. Only few universities in India, that is also in private sector, have established this department of school of public health. Okay, and it is Mayaka Basinzatagi Laptona Laikraba Methadone Maintenance Therapy MMT Chathaduna Leba Mioishing Kanagumba Club Organization Singna Nampuda Rehabilitation Center the Lehena Basile Haina Manipur Users Collective MUshina Equidana Pendapa Pondorak Padagi Matungda Ngasi Manipur Human Rights Commission Gate Chairperson Luchingba Timpa Amana Tunga Rehabilitation Center the Chatuna Yang Kray Manipur Human Rights Commission ge Chairperson the UB Sahana Luchingduna Thangmai Banda Labor signed IRCA Rehab Center Lilong Bazar da Labor New Life Rehabilitation Center Amadi Thawal Kiam Sipai Laidegon the Labor Anoba Yening Rehabilitation Center the Satuna Mapamba Aduki Pibam Singing Singke Concert Aduki Matanga Kadigomba Wapamba Amata Paumishinda Pongdok Lamtrabasu Handata Mayai Kaba Nisadaki Laptokduna MMT treatment Sataduna Mayamda Labor Singbo Nampuda Amukana Rehabilitation Center da Tamnaba Honorapige Thawong Yaningdaba Amati Pendaba Kya Pongdora Kiba Aduga Mari Lena Rambayari You Thakpasina Tumba Yadabke Asawa Masakama Ohele Haina Shear and Care from the Dr. Arkelen in a Pondokre. Wapamasingasi Shear and Care Wankaiting Temple Cream Mapanasinduna World Sleep Day 2024 Good Sleep for Good Health Haiba Hiramda Porampat Kongpal Kongkamp Laikai the Labor Yening Daycare Center the Pantokiba Taranga Marilena Pondokibane. Taramba Aduda Imphalis District 8 Medical Officer Dr. L. Indira Health Services ke Assistant Director Dr. Kunja Biharisu Sadugyaki. Taramaduga Mari Lainana Share and Care ge Founder Dr. Arkelenina Hai Haksang Pana Tamnaba Jangnaina Tumba Matautai. Jabathakpagi Matam Naigadabani Jahigi Matung Ina Tumbagi Matam Sunaigadabani. Tension Laidabadi Tumba Yagande Adubu. Tumba Yadabasina Amakahana tension Hangal Hali. Me Amana Tumbagi Guli Chage Harabadi, Doctor Na Iraklapa Matamda, Hidak Sabiyu. Doctor Ge Ayabayutana, Hidak, Chabasina, Isada, Anaye Kapo Hale, Maru Aina, Hausak Matamge, Mama Mapa Singna, Angang Singda Laye, Pahalibane, Haitana, Ahinga Adenga Power Lightiga, Pahalaga Tamba, Tobikano, Ayuka Angambada Amok, Haugal Halaga. Lairik pahan bana angangduge brenda pothana pamatam laita bana laina ke apohanle loinana daycare center asi laktringege mamangda hangduktuna miyange thabak pangtopa horamle adubu irangasana maram poiraga haujak phawa leptana lakle makatana daycare asi lagleba april nge tangka amadagi dauna amo matho pangtopa horagane yening daycare asi yumge ahlo oiraba sing Senapinaba Lateba Singe, Oina Hangdopane, Ayuke Ponga, Mapandagi Nungtinge Pong Maripauba, Matopang Tokane, Imonga Amada, Gari Lateba Singe, Oina Van Service Utamli, Kanaguma Mushina, Bizariban number 70052333046 Asada, call to Vidaktuna, Loba Lagbat, Tinanabage, Kudung Saba, Adusu Bijari Haiki. Last year, Sisa nang singpati magi parents sina tumbagi bangun singkapi da benar benar mau kanda koi ay benalai atau antara ni ay kati minang singkum ama ni kung katang tumuga ada idearik sumpah lagi bang itu da parents sini semua aja koi bang angan singsu satisfaction of bang koi bang masih aram bang cicinci masih orang tena kada kawali kita bahulga Kaksingi Education and Trust na Sinduna Cat Test 2024 ngasi ayupung mapan makadike horaga numiyumba pungtarani toy pawa JRD Parsagers Academy kaksing da pangthokre hariba Cat Test asida kaksing district tonga tonga by school singdake candidate chamaga marphuna sarugyakhi sangdam naba asida mahiroi taramanga overall category ge interview gi damakta khalle aduga government school category gi cat prize pinana bagi damata mahiroi ahomso khalle haire
Advanced Volunteer Organization AVO Kaksang Wadi 1 number 2 nauna saba sanglen ngasi hongnabi matungina sangakre. Sangabagi thoram aduda Mayang Lama Braskumar IAS Deputy Commissioner Chantena Athoiba Meeting and Krishna Mohan President AVO Kaksingna Thoramapu Amasung and Punima Tabagdagi Potharaba Padmaratna English School Kaksangi Vice Principal and Zoikuma Social Worker Amadi and Nomita Principal Kaksang High Secondary School na Akanaba Mitung Lensing Oina Saruyaki. Miamna Kaikanaba Sempanga Loinana Nauna Sagakiba Sanglen Sangaba Aduga Mari Lainana Atoba Mitung Oikiba Mayang Lama Braskuma DC Chantina Pondo Kibada Tungi Apaba Kunai Amakidamalta Club Haiba Asigam Namak Maru Oi Haina Pondo Ki. Didim Road Unit Grammy Player Unit Trukpu Nambolge Executive Member Oina Thopuramba Poijing Makadage Oinam Sanatombana Tasige Haukiba Tang Nipanda Manumatam Sadana Lekidabada Oaba Pungdapagi Tarampa Ama Trukpu Nambolge Opestanga Sepang Tokre Taramduda Trukpu Nambolge Tongmi Singna Minute Anitumina Leptana Lekidabagi Tawaina Lidam Lenda Inga Chingna Leduna Batoniki Manipur University of Culture ge Puarida Hanbo Oina Tripura ge Agartala University da ngasi dige hona numit mangani chumna pangthokadaba workshop ama Department of Thangta MUC ge Mairoi Singna Saruk Yanana Bagidamalta ngasi faculty members singka amade members of Spike Meke Heritage Club MUC ge Mihochinga Loinana flag of ceremony ama MUC ge administrative block mamanda pangthokre Taramaduga Marilenana Manipur University of Culture Register L Radhakantana High Manipurda Hausatoliba Iranka Asiga Marilenana Haudakliba Mahiro Shinga Amadilandam Asige Mipum Kudimangna Culture Communication Asi Yamna Maru Aiba Posaka Amagum Kangdaba Yadaba Posakama Oide Amaramda Ekoigi Lamdam Asi Art and Culture da Mangzing Thaba State Amani Hainesu Miamna Hena Masak Kangna Ribane Hainesu Pongdoki It goes to MUC and of course the register is here and there is Maggie register yams overhelp my whole team sigi MUC team sigi kanusna asip chorba function magi part ma yo OU haina pangal kanuse si MUC contribution Nakalamaramda Spike Meke Imphal Chapter President Dr. Ibomsana Hai Manipur University of Culture Mihut Singna Sindanamin Mangani Chumna Tonga Tongamba Rally Camp Singda Chatakeba Workshop Series Aduda Utkeba Tangtage Pazaba Performance Singka Adu Ubadagi Ngasigi concert Asi Mai Pangna Chatpa Ngambani Masi Punamake Credit Asi Mahiroi Shinga Amati Manipur University of Culture Register L Radhakanda da Pinning Haida Pondoke. Ngasi Jiribam Forest Division Government of Manipur Sintana Awareness Program on Fire Protection under CSS FFP Ama Jiribam District K Lengang Pokpi Community Hall da Pangtokre. Pangtokiba Tharampa Asida Jiribam Forest Division Ge Division Forest Officer Ilangba Nirmala Chanu Jiribam District Social Worker Namaira Pamp Buddha Chandra Singh Jiribam Forest Division Ge Honi Wildlife Warden Huirem Rajan Kumar Singh Jiri College Ge Assistant Professor L Jamini Kanta Singh Amadi Lengapokpi Long Live Club Ge Advisor G. Sarat Sharma Asina Chief Guest Amati Special Inviters Oina Sarugyaki. Ngasigi Awareness Asida Mahiroi NGOs Amati Kunza Sengsu Sarugyaki. Loinana Mayo Langpok Torokpada Karamna Mai Kangatake Haibigi Matangda Jiribam Fire Service Ke Official Singna Demonstration Tauke. Loinana Umang Wamangda Kangogdana Mai Chakpa Torokpa Matamda Matau Karamna Mai adubu mutakadage haibige matangda Jiribam Forest Division ge oni
Wildlife Warden Huirem Rajan Kumar Singh Abadi Red Cross Society Ziribam District General Secretary Al Jaminikanta Singh Resource Person Oina UNSPK Forest Ka Nangnaba Kunja Singh Amadi NGO Singh Yon Park Fireboard Tupi Amadi Thang Chicken Basing So Kusinaki Tarongi Chief Guest Oikiba Jiribam Forest Division Ki Divisional Forest Officer Ilangam Nirmar Chanuna Haikibada Hausaki Matamba Asada Android mobile phone da internet ke Kudung Saba Loina Pangnare Masigi Kudung Saba Ama Oina Forest Fire Alert Haidana Aikhoge Forest Survey of India Ge Oina Alert Amalakani Karigumba Jiribam District Asage Mapama Amada Mai Chakle Haidagadi Isa Isage mobile phone alert lakani Masi Karikana Habada Forest ki staff sink Laitaba Natraga Kudong Sataba Topa Matamda Manakta Ladiba Kunza Natraga NGO sink Asina Mai Adukan Mangamgani Natraga Mating Pangtuna Hena Mai Sanduraktanaba Hena Kanagani Hana Pondoke Maramaduna NGO Kunza Sinka Amadi Mobile Paibiri Basingna Forest ki staff singa Tanatuna register to view Haike Kuki refugee singbu Jairak Pibiduna Yanaba Ama Puraktriba Fauba Jidi Tampakta Kuki Amata Kumbirakano Karigumba Masida Aso Apana Ase Ana Thorakpatarabadi Madu Aikona Daita Lauzabang Ngamzaro Haina Umanglai Kanba upon Balov Ukal Jiri Branch Southeast Asia Cultural Organization Siko Jiri Branch Sanamahi Lining Proof Lamland Atingbi Jiri Amade Sanamahi Lining Globe Samupunbi Jirina Sinduna Jiribamgi Samupunbida Pangtokiba Paugi Mipama Amada Ukal Jiri Branske Advisor Hamum Dhani Maidena Pundo Kibane Mana Makatana Haikibada Ngarang Maitigi Kwaidigi Luba Laigi Saroi Kangbage Tarampa Ama Lengam Pokpige Kunja Singna Pangtokiba Aduki Hek Matunda Kuki Refugee Singna Saroi Kangbagi Laida Kappa Potsai Singka Adu Kompang na Nepa Yopang na Yan Batokiba Tongbo Yam na Kana Yaning Daba Amadi Kuki Singna Asigumba Tohoning Daba Tong Chatarapasi Ziri Miamna Kangbayaba Kangduna Lebene Adubo Nomanomaki Asoma Soma Hansilakli Masina Marampo Oiduna Suksoi Soiduna Makoiga Aikoiga Nuai Nadabaki Chang Ase Wanghalapa Hore Aduna Maramboidaka Aikoina Manipur Lengak the Wakachadi Maramde Bharat Sangbidhana Dharmagi Piriba Manaba Miangha Haiba Haga Aduge Makada Kuki Singna Taurukiba Aduge Matakta Ainge Oiba Matik Saba Sedaka Pibinaba Manipur Lengata Haizari Aduba Matamda Chara Pibiduna Yanaba Ama Puraktriba Fawa Jiri Tampakta Kuki Amata Kumbirakanu Karigumba Masida Aso Apand Asi Ana Thorakpatarabadi Madu Aikona Daita Lausaba Ngamzaroi Haina Amukasu Manipur Lengakta Kanganzadi Haina Paugi Mipampa Aduda Ukan Jiri Branski Advisor Hamam Dhani Maitina Pundoke Hamham Topa Jaira Asi Karina Jaira Puyatagi Haba Chaba Jaira Asi Kuki Singi Makamda Atuba Makamda Jaira PEUina Manipur State Government Devan Prajagi No Chillaga Aikona Wakachari Atuba Matamda Makoy Jaira PEUina Yanabama Purukti Hawdi Jiri Tampakta Kuki Amata Kumbi Rakano Karibumba Maduda Asok Apan Misimina Kopada Koi Gaya Jarui Haina Manipur Sarkar Ki Makamda Amukaswan Nakanjari Ngarang Mars ki tang taratarog lamtage thansan nebita Lengak Popi Village da Maiti Singe Oiba Laigi Thoram Saroi Khangbada Laigi Pulam Singh Tadbungka Amadi Akoibagi Kuki Singna Yamna Usit Thoi Dabaki Maungda Yekai Tugaibaki Thong Sataki Badu Liching Jirina Yamna Haksina Lobaka Loinana Akanba Maunda Yaning Daba Pungdorakli Lichingi Secretary Janina Thorakpa Cherol Amana Pungdorakpada Chataki Bathong Ase Combined Women's Society Kauba Tadbung Mukto Khong Langnomda Besoba Kuki Women Singil Lopa Mana Angang Singna Toba Oigani Haina Yamna Laina Tausadana Sangdorakliba Ase Tarana Lode Masi Anganga Tobanate Hibase video protesta Loina Unarabangatane Matang Sida Kuki Collective Body Kuki NP KSO na Chingbana Tumina Yingduna Laibagi Maram Karigino
mamangda kuki ge mayokta problem pa ama tholakpada haiba body ani se yamna active oiduna ta lakibani hausi jiri da kangloba kyamungna punsinduna pitch process ama kana sangsinduna normalcy langna ba honeriba matamba asida asigumba maite singe sentiment sokadaba thabak taramba ama kuki singna satharakpasi peace pamdabage kudam amani haina logdaba ngamde karigumba kuki CSO body singna tawba orabadi athobada CSO sing amadi thodok to the scenario singna miyam khangna sangdora kadabani natrabadi sentiment soklaba miyam ge activity singna peace process da akaiba oirakatra haibage akibalai haire ngasigi thodok asibu United GD Youth League UJYL Babupara jiri pamnasu akan mamaunda kan taurakle asigumba thong asida senariba mioising matakta matik saba case ama register tobiduna logi oiba akpa chaira pibinaba marilenaba opriti gi puning chingsilakle Nehru Yuba Kendra Sangatan next Bisnupur Apunba Tengbanglob Amadi Indian Red Cross Society Bisnupur na kusamnana sinduna Neighborhood Youth Parliament Kam Mental Health and a First Aid Training Program pa ama all DC Complex Lokoi Pata Labor Rally Camp ta ngase pangthokre Tharomdada next Bisnupur gi Deputy Director Dr. Dhanya Chandra Salam Bisnupur Apunba Tengbanglob ke Secretary M Belke IRCS Manipur State Branch के lead Karishma Sharma IRCS Bisnupur District Branch के Chairman Dr. W Gulapi Secretary Dr. Ais Homand Joint Secretary Singh E Premjit Amadi I Samsand Executive Member TS Yama Amadi W Tolango Rally Camp के Elder S Thoibana Athoiba Mitunglen Singh Oina Saruya ke District Hospital Bisnupur ki Senior Medical Officer, Psychiatrist, Doctor and Gyaneshwar First Aid ke National Level Master Trainer Methodology and Skill Dr. T.S. Bankemna Resource Person Oina Sarugyatuna Marilainaba Hiramda Wangang ke Tharonga Marilainana Dr. Dhanya Chandra Salamna Pondora Kibida Laibak Thiba Thodoko Ina State Asset Tokleba Iranga Asida Rail Kemda Ladiba Mioishinge Yaipanaba Legana Thaurangkya Pekhale Next ke Maike Degiso Rail Camp Sida Ladiba Na Sing Ase Tungi Apaba Mioi Amamampo Oinaba Toina Unaba Amati Naha Singe Yaipanaba Thaurangkya Paikanaba Honagane Haike Ministry of Culture Government of India ke Miyang Makhada Khangzeng Repertory Theatre na Putokpa Anova Production da Bonsai ge Premiere Show ngasi JN Dance Academy ke Auditorium da utkre Khangzeng Repertory Theatre ge Director Prasanta Morangthemna Direction de Piba Bonsai ge Premiere Show aduge Mangoinana Kanglai Mime Repertory Theatre Impal ke Director Sanginate Academy Awardee Dr. Yimnam Sadananda Amadi Kanglai Shaktam Langba Kanglobi Impal ge Director Sanginate Academy Awardee Jingtamp Ranjit Kumanbu Taramna Opage Tharamba Amasupang Toke Ngasi Premiere Show Utkiba Anoba Production ta aduge matangda Khangzeng Repertory Theatre ge Director Borangthem Prasantana Hai Malemasita Ladiba Mioiba Kunai Asi Bonsai Gumna Ningtamna Linkatpa Amadi Ningtamna Hingmangamdana Lady Namthabiraba Mioiba Papog Asida Best Tawduna Ngasige Play Asi Putopani Ngasige Play Asi Oinaba Honabada Aduki Matik Kudong Sataba Amadi Singnaba Kaya Thengnaki Irangasana Maramoraga Theatre Tawsariba Artist Singna Ningtamna Lila Tauba Pangdaba Amadi Lila Utpage Chang Asi Watpana Awaba Kamayonari Theatre Tawsariba Singi Santoglambi Asi Lila Taubanatana Theatre Dagidi Kahena Income Lakpangamde Housing Lamdamasida Oiriba Tangdu Laita Dabagi Pibam Asi Loishin Biduna Hanagum Tangdu Laita Balamdampa Ama Udaklabate Artist Senka Amadi Miamna Wariba Asi Kohan Bangam Lagani Maramasina Mari Lainaba Singnasu Iranga Asike Valuation to Ama Puraktuna Lamdamba Asida Tangdu Laitaba Pibampa Amo Hanzalangaba Honabi Hainasu Mahana Makatake
Gujarat University ge hostel amada miyoi kharana attack sathaduna amangata thongkhre hostel na dudalaiba mereba ke mangasu aso panangkhre sogleba sing ado Afghanistan Sri Lanka amadi Turkmenistan dage amamamne African laibak dagina mahiroi anine sogleba mahiroi singka aduna ngarang numidang hotel ge ka amada punduna Ramadan ge namaz sonke maduda sauraba miyoi kyana changlaklaga namaz son badu thugai ke Atai posai kya su thugaram ke laptop phone da amasung bike thugaram ke police lakpadage miya madu sen ke soglaba mireba ke mairoi sing aduna makoi ge laiba ke embassy sing da pau biduna waka khre haire thodog adu da makoi yamna ki haina paudam ke amaram da hostel da namaz sonzili haiduna miyamna yaning da phongdo ke Hyderabad MP amasung Asaduddin OIC-na thodok adike matangda Prime Minister Narendra Modi amasung Union Home Minister Amit Shah na yengsengadabane haiba wafam phongdoke State Home Minister Harsh Sanghavina Gujarat ke top police officer singa wari sanakre mara laiba sing yamna thuna phanana bapokta pekhe International student singda attack satagi singe mathakta akan by action lawgane haike International student singna haikebada Ahmedabad Base Campus Singda Masjid Matalaite Ramadan ga mari lainaba namaz makoina numidang da pangthoki Thangsudi amadi chai paibe singna changlaglaga makoida attack tawrakhe haire Thasiki tang taruktagi hauna All Jiribam Sport Association ASASN Sinduna Jiribam Higher Secondary School ge sanabungda chatharakiwa First District Level 5A side minibus under 13 football tournament 2023-24 ge ngasi sanakiwa quarter final league match ke anba Master Sunrise Club Kadamtalana AYC Chandrapur bu goal mari suinoda Anisuba Mastana Oriental Club Babuparana CKC B Chingdong Laikaibu Gol Mari Amadi Homsuba Mastana Anandamoyi Club Jirigana Yawan Club Champanagabu Gol Ani Amada Maithiba PK Mamang sahi lisingani kulumdoigi megi tangka ohomdagi haurakhiba kuki amadi baitei kangloba ani ke langi chaitheng phangduna lanjana rakhibi nipi mecha boxer ani Laurembam Anjali Chaitaramdoi Amadi Chanambam Langlin Chanu Sahi Taramari ngasi 3rd Sub Junior Boys and Girls National Boxing Championship 2024 da Sarugyana Nabagidamata ngasi Imphal Airport Thadokre Boxer Laurembam Anjali asi more 1 number 5 dagini aduga Chanambam Langlin Chanuna Iko Sadu Koiring de Khul dagini Makoi ani bulamdam sige sangnaraba boxer Laistram Sarita Amade Maki Mapuroiba Jongtham Thoibana Hangliba Academy Sarita Resnan Boxing Academy na lausalaga training pirakhibani UP Boxing Association ga kusamnaraga sinduna Sahid Vijay Singh Patek Sports Complex Greater Noida da hayang March ke tang tarani pandagi kunmanga phawa chathagadariba 3rd Sub Junior Boys and Girls National Boxing Championship 2024 asida Sarita Resnan Boxing Academy SRBA dake atopa sanaroi mangasu sarugyagani ngasi Anjali amadi Langlen yauna academy asige sanaroi taret Manipur ge mahu sinduna sarugyaruna ba Imphal Airport Laisram Sarita masayauna thinbala kibani hariba championship asida tongan ba boxing academy sing dake sanaroi taramangasu sarugyagani hauze bada maroiba pau mane pizari Lenga ka santigi wari sanariba UN alap ke phajang ke ba luchingba home condition yautana thadokadabani haiduna ngase suma phamkya da protest athakre Yangkhoi humdolak suba kaksang local CPI ke conference pangthokre amasung Gujarat University ge hostel da namaz solubage wahauda asobe irang thokre Image PAODAM ngasi gede matang sedaloi chedei meng tabiri besungbo amokana khurumsari